Kurumjai Myam Punamak Manipur gi Marubi Ipaukra Myamda update Pizaraki Hanba Pauda Rishikanta Galaminarambi Nupi Police ki control the leiri JC Mung Manunga Khanaraba Matunda Rishikanta Hakchang Logodori Kuki militeni singneba singna mihathina hat khraba mayang lamam Rishikanta gi asiba hakchang lawba lawdabai phireb JC amadi imung manung yauna miyam kumna khana matungda lepkani misi asida main culprit oriba Rishikanta ga khangna manupi Susampur police ki control makhada leire investigation chathari adubo lock up tamakta di thamdri haina misi asing matangna sengkhiba JC gi maikeri phongdokli ngasi nungthil pung 3 khrai helakpa adwaida JC gi mihu sing kaksing AC gi MLA mayang lambam Ramecho yauna Manipuri Governor Ajoy Kumar Balaga anirak subo aina Lok Bhavanda unaduna wari sanakre Governor ga wari sanaruraba matungda convener Pradeep Luangna pongmi sing dahai Nepal da thabak tawdun leiba mioi ama khanghogdana Susanpurda sina phangba haibasi achauba sarou lang amaga loinana hatpani haibasi mayek sengla wafamni Mihad asigi matangda JC na taliba demand sing ayama thabak to onthok pirakhiba asimak thaganingai ni adum oinamang mihad bada senaba sing asi hojik phawda phaba ngamdribsi laibak thibani man makhatana hai hojik phawgi oina mihad asigi matangda thiganabagi damakta case asi NI da sinakre loinana thawa yaudra bhaksang su champudagi imphanda proktona Jennings miral sangda thamle loinana laikhidraba Rishikanta ga nungsinami nupi adu Suchamba police ki control manungda leire haina governor gi maikari phongdoraki hairi Matangi Pauda, Lamsat Kamagi Tabakta Chenaba, Home Sangsara Kadabani, Pripak. Nupi Kunagi Mayokta Leba Mio Karana Mayai Kabasinjak Chasin, Taksin Duna Nupa, Basing the Nupi, Sandolga, Sel Tanba Mio Kara Masamamin Kangle, Masak Kanglaba Makoi, Home Ta, Sigi Kuntamato Power the party, the Sanjaranga People's Revolutionary Party of Kanglai Park, Pripak the Sanjaranga Kanglagli. Lona Yadabalup Asigi Publicity Officer, Mangal Kumana Tato Pachelam High, Sanjaranga Kangaliba Mio, Home Adudi. Irom Maijau degi Thingbai Jam Thoihenba Elias Ibungo Konjeng Laikai degi Rebia Leima Pokpam Amasung Irom Maijau degi Tek Elias Juliani Makoi Hongi Manungda Thoihenba Elias Ibungo asi Rebi Sana Leima Pokpam di Hokiba Saichat Chatliba January time pan Nomaijin Numika Hingda Irom Maijau Maning Laikai da Maruti Swift Angoba Amagi Manungda Sanai Junai Duna Laingida Kalaf Kimio Singna Amadi Mera Pipe Singna Pakibi Tautuk Laikrabani Maramaduna Mioising Amadi, Makoiga Loinana Nupi, Lalomai Tabak Asida Yauba, Partina Makoigi Tungi, Kalaga Masak Maming, Lebak Miamda, Takrabasing Asi, Laliba Janwai, Kuntamato Pamunung, the party the Sanjira Kadabani, Natabdi, Akipam Toktra Lebak, Kunaibu, Maham Tanab Sinba Mioising Ni Lauduna, Ahakpacherak Pigani, Haina Sucherosin Makataragle. Serol asina hai kanglai pakta loi lenga ki miot minei awa seteng khamthengna pirakpata natana ot naidun hat ki masing aje hauki sai asida lising nipan chama pang modrama pan hen krabani masida sunatan hauki January trampan ningthokaba numiki nungtinda singjamai oinam thingel makha lekaida leibi oinam ningol thoibi Elias pisak macha sai humdra taruk puchu maga pongmi no mokpagi macha nupa na mihat thina hatola matung masama ki phamu makha phini yomlaga thamlamba leikai gi miamna thengna kraba thodok amachu handakta nauna thengna krabani hairi Matangi Pauda Governor si memorandum Kaglaukshin Naba Lairaba Oirabadi, Pion Amana Lengalab Sungangani, Kepicon. And the Kachin Kuno Dagi Malam, Rishikanta go Nupama Susampuda, Kukila was in a hard park hard kibatonga Tereski Tone. Mihat Pagi Likun Masama Powaching Popungam Dava Hibasi, Kepicon Tasenanga Popawi, Miamna Susanpur Police Asi, Karamna Kanagis home the Sakrabagazing Nanga or Pasuyai. Mamang the Sumisam Park Hat Kibi Toko Kayama Tokre, Asiba Punamak, Maranai Taraga Tokibangakane, Manipur Legana so Home Department so Central Legana Sungasi Pawa Suma Wayan Putoktunan Putoktaba Namchin Putoktan Namchin Kibangakane. And I the Sinakibe Mihad Asigi case Kaya Karom the Sakrabage, Lema Konda Army Kamanung Makana Mapunkana Mankiba, Kamal Babugi case Kamdo Krabage, Jibangi Pilibangang Yauni Myoita Tamtina Park Hat Kibi case Kalai Okre, India Asibu Low Latabale Amara. Mahatma Gandhi ke ahimsa kada sakrab ke hanu wang hanglagli handak tholebe thokdo asi mainland India gi mioi amma capital city Delhi de thokpo ramlabadi India lengang tumini yengduna lengodra Manipur gi governor su state asibu ningthina lengak pangam loida worabdi lemna pham thatokpa yai misam yangi punsingak senma ngamdaba mayangi memorandum kak loksinabagi leibo worabdi pion amana lengaklab sungamgani hari India Lengana Puxian Sengna Unkanari Sing, Loisina Bohonaga Dabani Natabdi Manipur Miamna, India Lengacto on Silaglo Hanningai Lake Hana Kanglai People's Confederation, Capicongi Secretary in a Pondoragli. Abu Dhabi the Ing Tapagiwari Shanaring Ida Resiani, Ukraine the Nongtakti Landakre.
यूएसना मरुइबा थौदांग लौदुना यूनाइटेड अरब इमिरेट की कोनुंग अबू धाबी यूक्रेन अमसुंग रशिया की नेगोशिएटर सिंगी मरक्ता इंग तपगी वारी सानबगी निनी सम नुमित्ता रशिया ने यूक्रेन की मथक्ता लंधादुना यूक्रेन दा लेबा मियोय मिलियन कयाम मई फंगंद्रे हाइरि निंगथम थागी इंगलब मतम असिदा रशिया ने यूक्रेन की मथक्ता लांदा सथखिबा असिना महौसादगी वाना खांगलकलबा यूक्रेन की मियाम अमुको हेना अवाबा मायोंग हल्ले हाइना कीफ की माइकेरी नुंगनांगबा फोदोरगली वारी सानबादुदा सरुक याबा याउखिदबा यूक्रेन की फॉरेन मिनिस्टर एंड्री सिबिहाना यूक्रेन की अनिसुबा क्वाइदगी चाउबा खार्किव सिटी दा रशिया ना ड्रोन अमसुंग मिसाइल सिनादुना लंदारखी हाइना फोंदोखिबगा लोइनना रशिया की प्रेसिडेंट व्लादिमीर पुतिन की थौंग असि यामना मिनुंगसी लेइतबा अमसुंग लेबांग मचा तादबी थौंग अमनि हाइना मराल सिरकली रशिया ने यूक्रेन की कोनुंग कीफ अमसुंग खार्किव ता चथखिबा हिंग अमगी लांदादा मियोय अमसिकी अमदी कुनलोमना सोपन नंकी रशिया ने कीफ अमसुंग खार्किव ता लेबे एनर्जी इंफ्रास्ट्रक्चर सिंगदा ngarang numidang landa lan chathakiba aduda kif yauna leibak adugi nipro zaporizhia amasung serni hifna singba city singi energy infrastructure sing yauna amata thon ki hari russia ni ukraine gi Holosivsky district drone amsung missile kapsinduna factory amada landa kibada nupi ama yauna miyo anisiki hairi Ukraine gi Dnipropetrovsk district su Russia na drone amasung missile kapsinduna landa kibada miyo ama so apan nang kibaga loina thau puba truck amasu sauna mata thon ki Russia na satha kibe attack adu Kiev ki maikeri akan momong de yaning de phongdok paga loina na thong asi lamdam aduda ingba tappa tugaina hona bani haina maral sirakli MBBS tamliba mairoi singna afaba Doctor oidringeida afaba mioi ama hana oinaba honagadabani palin CJ Academy of Health Science ki marirak suba award ceremony gi thoram pangthokre MBBS tamliba mairoi singna afaba doctor ama oidringeida afaba mioi ama hana oinaba honagadabani haina CJ Hospital gi chairman amsung managing director Dr. Perlin Khundongbamna phongdokre Manipur University na loba MBBS examination 2025 position lorokba amadi tongan subject ta mark kwaidagi wangna phangba CJ Academy of Health Science ki mairoi singde award pibi thoram pangthokre CJ Academy of Health Science na sinduna hospital complex ta leiba SJ auditorium da pangthokkiba mariak suba award pibi thoram aduda SAIS ki director M Amuba amadi SAIS की academic din Dr. T.I.S. Naran Babuna मरुब मियोई सिंह ओइदुना सरुक याकी थौरंग मरी लेना डॉक्टर पल्लिन मखा तारनु हाई मणिपुर यूनिवर्सिटी न सिनु पांगथोखिबा एग्जाम द यूनिवर्सिटी असिगी मखा लेबा मेडिकल कॉलेज मरी की मनुंगदा SAIS की सरुक याकीबा महिरोई सिंगी परफॉर्मेंस सिंग थानियाय ओय अमदि पुन्ना महिरोई कुंठाटे अवार्ड असिगी दम खनखिबने फंगललिबे अवार्ड खुदिमंग मसाना होनबगी मतुंगिना फंगलकपनी हारेदुना MBBS तमलिबा मैरोई सिंगना अफबा डॉक्टर अमा ओइदिङै अफबा मियोय अमा हाना ओइना होनगदबनी अवार्ड फंगबा सिना पुंसिगी जर्नी हौदोकपनी अरोइबा नत्ते डॉक्टर अमा नर्स अमा ओइबा हाइबसी अराइबा नत्ते यूनिवर्सिटी ना लौबा एग्जाम ना चिंगबा अमते अमदि अते एग्जाम सिंगदा मार्क यामना फंगबगी मथक्ता मियामगा अफबा मरी थमना होनगदबनी हाइखे